ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯪꯂꯛꯏ꯫ "ꯀꯅꯥꯅꯣ ꯅꯪ? ꯀꯩꯗꯧꯔꯤꯅꯣ ꯀꯥ ꯑꯁꯤꯗ?" ꯈꯥꯒꯦꯝꯕꯨꯁꯨ ꯅꯨꯡꯁꯤꯒꯤꯗꯃꯛ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯔꯝꯕꯒ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯑꯣꯟꯊꯣꯔꯛꯂꯒ ꯂꯩꯁꯅꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯅꯨꯄꯤ ꯑꯁꯤ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯈꯨꯝꯂꯩ꯫ "ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯈꯥꯒꯦꯝꯕ ꯀꯧꯏ, ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯔꯨꯞꯅꯤ." "ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕ?" "ꯃꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ." "ꯑꯗꯨꯒ ꯅꯊꯟꯇ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯨ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯁꯅꯥꯅ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ꯫ ꯈꯥꯒꯦꯝꯕ ꯃꯁꯥ ꯑꯄꯨꯝꯕꯗꯣ ꯈꯖꯤꯛ ꯂꯩꯊꯣꯔꯛꯂꯒ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯀꯥ ꯑꯁꯤꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤ." ꯂꯩꯁꯅꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯏ꯫ "ꯍꯩꯃꯥ, ꯅꯨꯡꯁꯤꯌꯦ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯨꯔꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯅꯪ ꯃꯔꯨꯞꯀꯤ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯒꯅꯦ ꯏꯔꯦꯟꯖꯅ ꯍꯤꯞꯍꯜꯂꯨ." ꯈꯥꯒꯦꯝꯕꯅ ꯀꯣꯟꯈꯠꯄꯤꯔꯒ ꯅꯨꯡꯁꯤꯕꯨ ꯁꯂꯥꯏꯒꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯎꯆ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯂꯩꯁꯅꯥ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯂꯥꯏ ꯑꯃꯗꯤ ꯋꯥꯡꯊꯣꯏꯁꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯨꯡꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥꯕꯨ ꯍꯥꯟꯅ ꯍꯪꯂꯛꯏ꯫ ꯅꯣꯡꯃꯇ ꯃꯆꯤꯟꯗꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯕ ꯃꯥꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯔꯨꯞ ꯑꯍꯨꯝꯃꯛ ꯏꯉꯛꯉꯛꯏ꯫ ꯈꯥꯒꯦꯝꯕ ꯋꯥꯂꯥ ꯉꯥꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯨꯡꯁꯤꯕꯨ ꯀꯨꯞꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯈꯥꯒꯦꯝꯕ ꯃꯄꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯆꯥ ꯎꯕꯗ ꯁ꯭ꯌꯥꯝꯆꯥꯏ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯍꯪꯂꯛꯏ꯫ "ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯗꯤ?" ꯈꯥꯒꯦꯝꯕ ꯂꯤꯅ ꯁꯥꯕ ꯐꯝꯐꯝ ꯑꯃꯗ ꯐꯝꯊꯔꯒ ꯇꯦꯟꯅ ꯈꯨꯝꯂꯩ꯫ "ꯇꯨꯝꯕ ꯌꯥꯗꯦ꯫ ꯏꯄꯥꯗꯤ ꯇꯨꯝꯕꯨ ꯇꯨꯝꯊꯔꯨꯔꯦꯅꯦ." "ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯣꯝ ꯆꯠꯀꯅꯤ ꯕꯕꯥ?" "ꯉꯔꯥꯡꯗ ꯆꯠꯂꯨꯗ ꯉꯥꯏꯔꯤ, ꯊꯣꯏꯗꯣꯛꯄ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯧꯗꯦ, ꯈꯔ ꯇꯞꯅ ꯆꯠꯀꯦ꯫ ꯃꯊꯪ ꯆꯠꯄꯗꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ." ꯁ꯭ꯌꯥꯝꯆꯥꯏ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ "ꯆꯠꯂꯨ ꯆꯥꯃꯔꯛ ꯍꯥꯏꯕ ꯃꯇꯝꯗꯅ ꯅꯣꯡꯃꯇ ꯌꯥꯈꯤꯗꯦ, ꯍꯧꯖꯤꯛ ꯈꯛꯇꯗ ꯀꯔꯤ ꯈꯜꯂꯛꯂꯦ?" "ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ, ꯈꯔ ꯀꯣꯝꯃꯤ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯕꯕꯥꯅ ꯂꯤꯡꯈꯠꯄ ꯑꯣꯜ ꯑꯦꯖ ꯍꯣꯝꯅꯤ, ꯃꯗꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯊꯧꯗꯥꯡꯅꯤ." ꯅꯣꯡꯃꯇ ꯍꯥꯏꯗꯕ ꯋꯥꯉꯥꯡꯅꯤ ꯉꯁꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ꯫ ꯁ꯭ꯌꯥꯝꯆꯥꯏ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯍꯪꯅꯤꯡꯕ ꯋꯥꯐꯝ ꯂꯩ?" ꯍꯧꯖꯤꯛꯇꯗ ꯈꯥꯒꯦꯝꯕ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯊꯨꯞꯆꯜꯂꯕ ꯃꯜꯂꯕ ꯐꯣꯇꯣ ꯑꯃꯈꯛ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯁ꯭ꯌꯥꯝꯆꯥꯏꯁꯨ ꯀꯔꯤꯅꯣ ꯈꯟꯖꯥꯟꯅꯅ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯝꯃꯦ ꯐꯥꯠꯇ꯭ꯔꯤꯉꯩ ꯁ꯭ꯌꯥꯝꯆꯥꯏ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯅ ꯈꯥꯒꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯈꯨꯠꯇꯣ ꯅꯤꯡꯃꯟꯕꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨꯐꯥꯎ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕ ꯉꯝꯗ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ꯫ ꯇꯥꯈ꯭ꯔꯤꯕ ꯐꯣꯇꯣꯗꯣ ꯈꯥꯒꯦꯝꯕꯅ ꯂꯥꯝꯗꯨꯅ ꯂꯧꯈꯠꯂꯒ ꯏꯔꯦꯟꯖꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯈꯥꯒꯦꯝꯕ ꯃꯄꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯛꯏ꯫ ꯁ꯭ꯌꯥꯝꯆꯥꯏ ꯃꯆꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯐꯣꯇꯣꯗꯨꯗ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯒ ꯍꯪꯂꯛꯏ꯫ ꯑꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯏ?" "ꯈꯥꯒꯦꯝꯕ, ꯏꯄꯥꯗ ꯍꯥꯏꯌꯨ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ?" ꯈꯥꯒꯦꯝꯕ ꯏꯆꯝ ꯆꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯕꯕꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯐꯣꯇꯣꯁꯤꯗ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅꯤꯅ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤꯕꯣ?" ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯇꯣꯞꯄ ꯅꯠꯇꯦ, ꯉꯁꯥꯏ ꯀꯥ ꯑꯃꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨꯅꯤ꯫ ꯁ꯭ꯌꯥꯝꯆꯥꯏ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯇꯣꯝꯇ ꯈꯟꯊꯖꯔꯤ꯫ ꯆꯨꯝꯃꯤꯅ, ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯁꯤ ꯍꯪꯕꯗ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯈꯟꯖꯤꯟꯒꯗꯕ ꯅꯠꯇꯦꯗꯥꯅ ꯈꯟꯖꯔꯛꯏ꯫ ꯏꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ꯫ ꯈꯥꯒꯦꯝꯕ ꯑꯃꯨꯛꯁꯨ ꯅꯃꯪ ꯍꯪꯖꯤꯜꯂꯛꯏ꯫ "ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯀꯅꯥ?"
ꯁ꯭ꯌꯥꯝꯆꯥꯏ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯅ ꯈꯨꯝꯂꯩ ꯃꯔꯨꯞꯇꯨꯒꯤ ꯃꯆꯥꯅꯤ ꯊꯦꯡꯉꯤ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯈꯒꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯥꯕꯨ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯔꯥꯡ ꯐꯕ ꯀꯣꯀꯣꯅ ꯁꯤꯟꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯈꯒꯦꯝꯕ ꯍꯣꯏꯗ ꯁꯤꯜꯂꯔꯤ ꯁ꯭ꯌꯥꯝꯆꯥꯏ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅ ꯌꯨꯝꯗ ꯂꯩꯇꯦ ꯈꯒꯦꯝꯕꯁꯨ ꯊꯕꯛ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯗ ꯇꯥꯏ ꯅꯨꯡꯁꯤꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯈꯒꯦꯝꯕ ꯋꯥꯡꯊꯣꯏ ꯀꯣꯀꯣ ꯑꯃꯗꯤ ꯅꯨꯡꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯣꯀꯣꯅ ꯅꯨꯡꯁꯤꯕꯨ ꯍꯩꯅꯗꯦ ꯈꯝꯕꯟꯕ ꯄꯣꯛꯏ ꯃꯔꯝꯗꯤ ꯁꯂꯥꯏꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯐꯣꯡꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯨꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯌꯥꯝꯅ ꯋꯥꯖꯩ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯀꯣꯀꯣꯅ ꯈꯪꯈ꯭ꯔꯕꯅꯤ ꯁꯤꯃꯛꯅꯁꯨꯅꯤ ꯉꯁꯤ ꯀꯣꯀꯣꯅ ꯆꯥꯛꯂꯦꯟ ꯑꯃ ꯅꯨꯡꯁꯤꯒꯤ ꯌꯨꯝꯃꯛꯇꯗ ꯁꯤꯜꯂꯤꯕ ꯇꯧꯒꯦ ꯈꯟꯅ ꯇꯧꯔꯤꯕꯅꯤ ꯁꯂꯥꯏꯉꯥꯟꯕꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯅꯨꯡꯁꯤꯗ ꯎꯠꯄ ꯄꯥꯝꯕꯅꯤ ꯎꯠꯀꯦ ꯈꯟꯗꯨꯅꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯀꯣꯀꯣ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯁꯂꯥꯏꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯎꯔꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯈꯣꯏ ꯃꯁꯦꯜ ꯂꯨꯅ ꯇꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯕꯤ ꯋꯥꯡꯊꯣꯏ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯗꯨꯅ ꯄꯪꯂꯥꯡꯗ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯒꯦꯝꯕꯅ ꯈꯒꯦꯝꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯀꯣꯀꯣꯗꯗꯤ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯥꯍꯟꯕꯤꯔꯦ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯔꯦ ꯃꯁꯤꯗ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯀꯣꯀꯣ ꯁꯂꯥꯠꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯕꯤꯠꯔꯨꯠꯇꯣ ꯃꯀꯨ ꯀꯣꯛꯊꯣꯛꯂꯒ ꯀꯨꯞꯅ ꯃꯍꯤ ꯍꯦꯛ ꯇꯥꯕ ꯃꯈꯩ ꯁꯣꯏꯗꯠꯂꯒ ꯕꯥꯎꯜ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯆꯥꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯦꯠꯈꯥꯏ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯦ ꯃꯦꯠꯂꯤ ꯃꯇꯤꯛ ꯃꯐꯣꯟ ꯊꯣꯛꯂꯦ ꯃꯍꯤ ꯇꯥꯔꯦ ꯄꯥꯏꯕ ꯈꯛꯇꯗ ꯈꯨꯠ ꯆꯨꯔꯤꯕ ꯕꯤꯠꯔꯨꯠꯇꯣ ꯑꯗꯨꯝꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯅꯩꯈꯥꯏꯔꯕꯅꯤꯅ ꯑꯉꯧꯕ ꯕꯥꯎꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯉꯛꯁꯪ ꯉꯥꯡꯈ꯭ꯔꯦ ꯊꯕꯛ ꯇꯧꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯡꯁꯤ ꯃꯃꯥꯏꯗꯣ ꯐꯠꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯣꯀꯣꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯈꯟꯅ ꯑꯁꯨꯝ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯡꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯇꯨꯅ ꯄ꯭ꯔꯞ ꯀꯣꯀꯣꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯕꯥꯎꯜꯗꯣ ꯕꯦꯁꯤꯟ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯈꯤ ꯕꯥꯎꯜ ꯑꯗꯨ ꯀꯥꯏꯕꯈꯛ ꯅꯠꯇꯦ ꯆꯥꯛꯈꯨꯝ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯍꯧꯖꯤꯛꯇꯗ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯔꯨꯞꯁꯤꯡꯗꯣ ꯏꯉꯛ ꯉꯛꯅꯈ꯭ꯔꯦ ꯄꯥꯈꯠꯄꯁꯨ ꯐꯥꯎꯅꯔꯛꯏ ꯀꯣꯀꯣꯗꯤ ꯀꯝꯗꯧꯔꯤ ꯉꯛꯁꯨ ꯉꯛꯏ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯈ꯭ꯔꯦ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯉꯥꯡꯂꯛꯏ ꯅꯪ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ ꯅꯪꯅ ꯀꯩꯅꯦꯅ ꯈꯜꯂꯒꯦ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯕ ꯋꯥꯗꯣ ꯀꯥꯏꯔꯛꯂꯅꯤ ꯈꯪꯕꯗꯒꯤ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯥꯀꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯈꯒꯦꯝꯕꯅ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯇꯞꯅ ꯀꯤꯆꯟꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯕꯗ ꯍꯧꯖꯤꯛ ꯀꯥꯗꯨꯗ ꯀꯣꯀꯣ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕ ꯈꯛ ꯉꯥꯏꯍꯧꯔꯦ ꯁꯂꯥꯏꯅ ꯀꯩꯅꯣ ꯀꯣꯀꯣꯁꯨ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯃꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯗ ꯍꯪꯒꯗꯕꯅꯤ ꯑꯩꯅ ꯀꯩ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯕꯥꯎꯜꯁꯤꯕꯨ ꯍꯦꯛꯇ ꯂꯪꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯕ ꯉꯝꯃꯤꯅꯦ ꯅꯪꯅ ꯑꯀꯥꯏꯕ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅೋ ꯍꯥꯏꯕꯗꯣ ꯏꯪꯅ ꯇꯞꯅ ꯍꯪꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗ ꯅꯪꯅ ꯐ꯭ꯔꯪ ꯅꯪꯅ ꯁꯥꯎꯒꯠꯂꯒ ꯈꯣꯟ ꯋꯥꯡꯈꯠꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯁꯂꯥꯏꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯅꯨꯡꯁꯤꯕꯨ ꯑꯁꯨꯝ ꯀꯪꯀꯠꯇꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯀꯣꯀꯣꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯃꯔꯨꯞ ꯃꯥꯒꯨꯝꯕꯤ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒ ꯇꯤꯟꯅꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯣꯅꯣ ꯆꯨꯕꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯊꯥꯁꯤ ꯊꯥꯅ ꯍꯧꯕ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯗꯤ ꯇꯤꯟꯅꯅꯤꯡꯗꯦꯍꯦ ꯀꯣꯀꯣꯒꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯁꯂꯥꯏꯉꯥꯟꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯑꯌꯧꯕꯤ ꯊꯥꯛ ꯌꯧꯈ꯭ꯔꯦ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯅ ꯁꯂꯥꯏꯉꯥꯟꯕꯗꯤ ꯅꯨꯡꯁꯤ ꯁꯣꯛꯄ ꯌꯥꯗꯕꯅꯤ ꯁꯂꯥꯏꯒꯤ ꯃꯐꯝꯗ ꯀꯣꯀꯣ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯇꯩ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯀꯣꯅ ꯍꯟꯊꯅ ꯊꯤꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯁꯥꯎꯔꯨꯒꯦ ꯉꯝꯗ꯭ꯔꯦ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ
Ha, nang magi maramda kyam kumna muna khangage. Mi amabu adu khantana thina ngangadaba nade. Magi mawong matawdudadi aisu hairakpa tabani. Tawbu tawdro. Hojiksu yengo. Kai maram charige mana tawrisige. Salai nganba phingatke tawi. Adubu mana sauraklabadi phibam taroi haiba mama sana khangjanaduna tapna phathajai. Mamito jejer ushinduna yumadugi thongjaw leiriba domda kuthilaga hai. Ngasigiri nanghankro. Kokosu aroibida sauraduna haire. Oi, nangse aina nungsiraga yarakpane kainaga khaliro. Nasak aduda yengba yai loinaba nungaigadra khalaga yabibani khangabra. Mathong maram khangdaba nupi ama sanga tawraga aiba dukthina hanthana law. Nangondagi henba kya namangda koiba ngama nupi neise khangabra. Si hairamaga koko liliba kitchen apron do lakthoga salai tamna laktana langsalamaga yum adudagi sauna thokre. Salai nganba thokriba kokoda hanna phawba yenglamda nungsibu puthokiba maike domda lakli. Yumgi maning thangba khara chiko mafam amada wangthoi yauna makoi uhum wari saduna leirmi. Salai hek tholakpaga nungsida hana miding thami. Hujinga ki mamangi nungsido oiramdre. Hana gumna yaya langba dongdong ngangba magi marup nungsido oiramlabada salai nganba pakhatkibana phungaluraba sordo amuktang sangna honthai. Hobe thuna thanglamba khongthang taptharaktuna chang amada thanglari. Wangthoi amadi khagembagi marak khaina changduna phamlaga leiriba nungsigi makhong mayada mahang masasu phamthaduna yenglaga tamna hairi. Nasa kaisu tawdrabo. Nongmi khumlei. Tawdre adu kokodi aisa krem ta haigi. Ma jakre. E kaiya chak sumana silamaga aingonda waruriro ai lale haisaruge. Magi wade raibani. Nangna sado hanam to pothau. Ai yam nungai horori salai. Nangna lale hari haina ai call tawraga mangonda soidana haikige. Wangthoi si amda magi kada pothalu. Salai ni yamandabadagi nungsi magi kada wangthoiga loinana changkhre. Khagembasu mamai leiduna changkhigadabadagi makhong thangba hek haurakpaga salai na khamlei. Khagemba chaba munglepaga wadi ngangdana tungonduna salai de ingli. Nungsi se kedobu yauge. Aiga loinabadagidi noiga loinabana helini. Noine hena khangpam thoktro. Adubuma nangadi yum amatada leminarisidi. Aikhoiga thengnadringai mamangdagi nangadi hana piklingaidagi leminarabani. Piklingaidagi leminarakte. Mabu yumsida babana leinaba haiduna purakkibado phana chawri. Masu aisu. Salai nganba bab tare haibago mangakta nomi. Aduga muhanglei. Magi baba mama tasingna sikrabra. Babana adumna hai aisu thazai. Kamdongna thazariba. Thazaba tabani. Machanupibu migi mayumda asukuina leirpuse nongmata unaba lakte hangba lakte. Aduna sikre haibasida thazaba tabani. Amuksu salai nganba wafamdu chummi haiduna mangang nomi. Aduga amuksu hanglei. Ma thaina dagi hauna toina wanthabi churolon bise adum tarupra. Mana yumsida lakpa nauringaida sumaina toina tormi. Adubu babana doctor dana duna layingmadagi phakre tawrakhidre. Aduga handaga mo toina tokhalakliba-sini. Doctor kanada yengkhige matamduda ai adu yongna gyan taboidri thoina khangnabu honarude. Adudi magi se wakhal gyana boigadra khageba. Ai doctor nati khangne. Tinabana nakhoiga tinaraga nakhoida mana kemta wari sarakrabra. Kai harake. Mana haiba haragadi magi mamangda akiba taseng hekta thoklaba thagdokumba mang sumanba taibang sumanba thagdokya mangoina mangi hai. Mang singduda kai diure haige. Akiba khakai kari akibano haibadi aisu khangde. Adubu aina khangba hairagadi mahak inai taba pot uba yadra haibasimadi ai mayek singna khangi. Khagembasu mangakta nomduna yaningulei.
Kokona chamliba beetroot ki angang machu do ngak tang aduda magi mamita iyoin urumgani khali. Salai so hari. Mani adunani mana pakhaliba baul adu langthokliba. Hare. Sina siori. Ai huzuk pamlibadi magi akiba khudimakse ai kokhanba pami. Paktokhanduna mangan kibusu pami. Salai nganbagi wafamduda khagemba salai bu muni yenglei. Salai nganbana so khagemba bu yenglei. Asigumba mikup asida wangthoina moli moli changlaktuna aniduda amada muyeng tawraduna tablapna hairakpadu dai. Are you guys dating? Eye contact makes a heart go bip bip.